damakta tanariba lamjensing asigi manungda Manipur hairiba state asigi oinasu matam kuinadagi semjindana thamlakliba lambising asida nong tasilakpa kumgi nong lakpana maram oiduna laikom kaya ama thorakpasina maram oiduna lawmisingi maikeidigi lawlingba chapcharagani haiduna hairokta hauzik lambi mayayda lawlingba hukre Nakalamurumda Indiagi capital oiriba New Delhi hairiba mafam asigi oina 3.2 crore thadaduna aeroplane gi khuthangdagi nongthaktagi nong asi khusemgi oiba nong tahanabgidamakta thabak thawngsing paikhatpa hokre Malemgi oina khwaidagi yamna ising nungsit sengdaba khwaidagi yamna amotba mafamsing khangatpada Delhi hairiba city asisu malemgi oina khwaidagi yamna ising nungsit sengdabagi oiba ranking aduda top ta chaliba city amakakni hairiba mafam asigi oina Lengaki maikaidigi laukalakpa khongthanggi matung inna ariba chahi tara manga helaba garisingda Kugi petrol pidanaba amasung dieselgi garising tingjinbagi oiba khongthang ama laukhatpasu leiri masiga iroinana hairiba matam asida Delhi hairiba city asigi oina leiriba air pollution asi control tawba ngamnabagi damakta kummi nongsuba nongjuthagi monsoon matam oiriba hairiba matam asi maktada artificially cloud seeding technology asigi mateng lauduna yamlaba senfamsing thadaduna artificial oiba khusem oiba nong tahanduna hairiba city asigi oina leiriba pollution asi kohannabagidamagta khongthangsing laukhatpa hokre yamna chamna hairibada cloud seeding hairiba technology asida tawriba asi kariguma nong taraktaba matamda aikoina khusemgi oiba nong tahannabagidamagta aeroplane natragana khusemgi oiba paiba yaba posak ama sijinnaduna nongthakta leiriba laichinsing asida chemical khara chaisillaba matungda hairiba laichinsing aduna nong onduna mafamsing aduda nong onduna tahanbagi oiba process asini IIT Kanpur Indian Meteorological Department amasung Aviation Authority singgi maikeidagi sinduna Delhi de kusemgi oina nong tahannabgidamakta chathariba khongthang asida Delhi gi northwestern thangba region oiriba Rohini hairiba mafam asidagi Vavana hairiba mafam ani asida hangat handa paiduna silver iodide hairiba chemical asi nongtakas taisinduna laichinsing asidagi nong ohanduna Delhi da nong tahannabgidamakta paikhatpa khongthangni 3.2 crore rupees thadaduna nongthakta silver iodide amasung salt particles sing asi thadagadoriba asigi maruoiba pandamsi nungsit sor honbada fawba awaba oiraba air pollution tana pik thallaba Delhi hairiba city asi nong tahanduna amot akai sing asi khajitang oiraba su chamthokpa ngamnabagini nungsit ki chang ka hena mosilakpana maram oiduna hospital kaya amada sor honbaga mari leinaba leinak kaya ama nabagi miyosing nongmagi henkalagli hairiba experiment asina kayamuk yamna mai paktuna kayamuk yamna leiriba air pollution gi oiba problem asida solution pigadoribage haiba wang asi mai kai kayadagi yamna kanna hangnarakli changing asina mai paktuna Delhi gi oina leiriba miyosing asida aseng manungsit kharadang oiraba so honba phangadoribra natragana hena amotpa ama laktuna hanadi hena fibam lusilakadoribra haiba wang asini matang asida koina kangba yabo wafum ama haiba taragadi cloud seeding hairiba process asi Malem asigi leiriba atopa country kaya amada experiment tawkre changeng tawkre makal makha kaya gi oiba result sing thorakre hairiba experiment sing aduda aikoina thengnakiba wafam khara haiba taragadi cloud seeding gi oiba process asi chathaduna mai pakpa paidi yamna mai pakle hairiba asi chada manga dagina tara manga fawbagi chang khaktamak nong porakpa ngambagi oiba result asina hauji fawbagi oina leiri malem asigi oina cloud seeding gi oiba technology asi sijinnaduna nong kauthaba asida mai pakiba maming panba yaba country ani haiba taragadi ihan hanbada China hairiba country asini China hairiba country asigi oinadi cloud seeding gi oiba process asi kayara khanna hanjin sidnakre ikang thokpa mafam singda nong chuhannabagi damakta cloud seeding chathabadagi hendoktuna 2008 ta laikiba Beijing Olympics aduda nong chudanabagi damakta hairiba mafam adudagi nong adu atopa mafam da thaidoknabagi damakta cloud seeding gi oiba process asi shu chathaki tawbatabu China hairiba country asina chathkiba cloud seeding gi oiba process aduda nong chubagi oiba fibam asida mai pae hainadi fongdoki tawbatabu laikiba weather condition mayam aduna chapchana kayamu yamna mai paklabage si fawbadi ngamle haibadumakti chapchaba report oina fongdokpa ngamde haiba wafam asi thamkibani adubu hairiba thawdo asi thokraba matungda weather gi oina leiriba mamangda leiramba circle adudagi yamna chawba ongba kharasu uba fangki haiduna maikei kayadagi thamlaki Matangsina United Arab Emirates UAE haina kangnariba country asigi oinasu yamna advance oiba drone kaya ama sijinnaduna
ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯏꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯚꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ
ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ IIT ꯀꯥꯟꯄꯨꯔ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭रे ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ 5%ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ
China hairiba country asigi oinadi cloud seeding gi oiba process asi kayara khanna hanjin sidinakre. Ikang thokpa mafamsingda nong chuhanabagi damakta cloud seeding chathabadagi hendoktuna 2008 da laikiba Beijing Olympics aduda nong chudanabagi damakta hairiba mafam adudagi nong adu atopa mafamda thaidoknabagi damakta cloud seeding gi oiba process asi shu chathaki. Tawbatabu China hairiba country asina chathakiba cloud seeding gi oiba process aduda nong chubagi oiba fibam asida mai pae hainadi fongdoki. Tawbatabu ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯂꯛꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯚꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ
ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ
ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯡ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯕꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯗꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ
May marong lokraba matungda lemhꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫
3.2 crore rupees thadaduna nongthakta silver iodide amasung salt particles asi thadagadoriba asigi maruiba pandamsi nungsit sor honbada fawba awaba oidaba air pollution tana pik thallaba Delhi hairiba city asi nong tahanduna amot akaising asi khajitang oidaba su chamthokpa ngamnabagini nungsit ki chang ka hena mosilakpana maram oiduna hospital kaya amada sor honbaga mari leinaba leina kaya ama nabagi miyusi nongmo nongmagi henkalakliba Delhi city gi oina hairiba experiment asina kayamuk yamna mai paktuna kayamuk yamna leiriba air pollution gi oiba problem asida solution pigadoribage haiba wang asi mai kai kaya yamna kanna hangnarakli changing asina mai paktuna Delhi gi oina leiriba miyusin asida aseng manungsit kharadang oidaba so honba phangadoribra natragana hena amot pa amal laktuna anadagi hena fibam lusilakadoribra haiba wang asini matang asida koina kangba yabo wafum ama haiba taragadi cloud seeding hairiba process asi malay masigi leiriba atopa country kaya amada experiment tawkre changing tawkre makal makha kaya gi oiba result sing thorakre hairiba experiment sing aduda ikoina tengnakiba wafam khara haiba taragadi cloud seeding gi oiba process asi chathaduna mai pakpa waidi yamna mai pakle hairiba asi sada manga dagina tara manga fawbagi chang khaktamak nong porakpa ngambagi oiba result asina hausi fawbagi oina leiri malay masigi oina cloud seeding gi oiba technology asi sizinaduna nong kौथबा asida mai pakiba maming panba yaba country ani haiba taragadi ihan hanbada China hairiba country asini China hairiba country asigi oinadi cloud seeding gi oiba process asi kayara khanna hanjin sidnakre ikang thokpa mafam singda nong chuhanabagi damakta cloud seeding chathabadagi hendoktuna 2008 ta laikiba Beijing Olympics aduda nong chudanabagi damakta hairiba mafam adudagi nong adu atopa mafamda thaidoknabagi damakta cloud seeding gi oiba process asi su chathaki tawbatabu China hairiba country asina chathakhiba cloud seeding gi oiba process aduda nong chubagi oiba fibam asida mai pae hainadi fongdoki tawbatabu laikiba weather condition mayam aduna chapchana kayamu yamna mai paklabage si fawbadi ngamle haibudumakti chapchaba report oina fongdokpa ngamde haiba wafam asi thamkibani adubu hairiba thawdo asi thokraba matungda weather gi oina leiriba mamangda leiramba circle adudagi yamna chawba ongba kharasu uba fangki haiduna maikei kayadagi thamnaki matangsina United Arab Emirates UAE haina khangnariba country asigi oinasu yamna advance oiba drone kaya ama sizinaduna chemical kaya ama nongthakta leisinda saisilaba matungda aduki matik yamlaba nongsing sihanduna cloud seeding gi oiba process asida yamna chawba mai pakpa amani haina launaki tawbatabu hairiba process asi chathakraba matungda cloud seeding tawnabagidamakta leisinda saisinkiba silver iodide na chingba makhal makha kaya gi oiba chemical asina maram oiduna hairiba country asigi mafam kya amada leiriba pollution ki chang asida hena hengat halle haibagi oiba report amakak laiki masidagi hena waidagi yamna kiningai oiribasi UAE hairiba country asigi oina April 2024 da aduki matik yamna chawba amukta fawba oikidriba ichaw ama thengnaki hairiba ichaw asi miyu kyamagi maikeidagi makoina matam sadana kusemgi oiba nong tahannabagi cloud seeding tawrubaduna maram oiduna khwaidagi yamna chawba achawba nongju amat lakpadagi achawba ichaw asi thokibani haiba wafam asi fongdoknaduna hauji fawba kinaduna leinaribani miyoi kaya amagi maikeidagi yamna kanna sahi kaya ama changduna matam changna honaraklaba matungda Delhi gi oina leiriba air pollution asida cloud seeding tawduna nong kharadang oirabasu tahalaba matungda amor akaising samthoktuna singma nungsit khada phangadra haiduna experiment tawriba asi kaya mu yamna chawna mai pakadawri haiba wang asini Delhi air pollution asi control tawnabagidamakta haiduna chathagadawriba cloud seeding gi oiba process asi 2020 gi mamangda government da approach tawduna lakrabani adubu ekwana hena khangnarabaduni India asi biswaguru oiragani amasung develop oiraba country ni aduki mati yamna chawbo world gi oiba top economy da challe haiba wafam asi hongdongnaba taragasu India hairiba country asi gi oina kariguma thaba ama tawba matamda office ta file asi kayamuk yamna matam changi amasung kariguma process ama tawba matamda approval asi matam kayam changi haibasi khudingma asi thengnaraba matungda matam kuina khawrangna ngairaklaba matungda ngasidi hairiba process asi Delhi gi oina leiriba air pollution asi control tawnabagidamakta paikhatpa hawkre Delhi gi oina leiriba nungsit sengdabagi air pollution gi oina leiriba condition asi kaidawnungda nong chudana samthaba asina oiba yaroi haibasi mipum khudingmakna khangnaraba wafamni hoi matam kharagi nong manini gi oina nong asi churaba matungda samthakibasina telaba matam kharadangi oirabasu asengba nungsit fangnabagi oina
ꯐꯪꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌా ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ
ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 crore rupees ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ
India asi Biswaguru oiragani amasung develop oiraba country ni aduki matik yamna chawba world gi oiba top economy da challe haiba wafam asi hongdongnaba taragasu India hairiba country asi gi oina karigumba thaba ama tawba matamda office ta file asi kayamuk yamna matam changi amasung karigumba process ama tawba matamda approval asi matam kayam changi haibasi khudingma asi thengnaraba matungda matam kuina khawrangna ngairaklaba matungda ngasidi hairiba process asi Delhi gi oina leiriba air pollution asi control tongnabagi damakta paikhatpa haukhre Delhi gi oina leiriba nungsit sengdabagi air pollution gi oina leiriba condition asi kaidawnungda nong chudana chamthaba asina oiba yaroi haibasi mipum khudingmakna khangnaraba wafamni hoi matam kharagi nongmanini gi oina nong asi churaba matungda chamthakibasina telaba matam kharadangi oirabasu asengba nungsit fangnabagi oina fangbadi yai tawbatabu lupa crore ahum hena hadaraba matungda chatharigliba experiment asigi result asi kayamuk yamna fagadawribagi haibasini miui kayamagi maikeidigi sor honfam fawba leitraba nongmagi anaba masing hengalakuna hospital asi paisilagliba asida masigumlaba khongthang amadang oirabasu paikatuna asengba nungsit asi telaba matam kharadang oirabasu phangba taragadi yamna chawba kanabani haiba wafam asi khanari Delhi hairiba city asigi oina leiriba pollution asi control tawge haiba taragadi leiriba factory sing regulate tawba ningtijana control tawba thawriba gari aduki mati yamlaba sing asibu ningtijana maintain tawba regulate tawba ariba amasung fattaba gyasing thadokpa gari sing asi sizinhandaba amasung thangnaba state sing asidagi maru oina mai marong lokraba matungda lemhawriba posai sing adu mai thabadagi maikugi oina lakleba pollution sing asi control tawbani haibasi mipum khudingmakna khangnarabani Mathang asida hojik chathariba cloud seeding gi oiba process asida tonganba point of view khara haiba taragadi mamangda atopa country singda ukiba results sing adu example oina puthokna duna Delhi hairiba city asi hanadagi hauna pollution asi aduki matik yamna wangduna leiribani masida nungsit gi oiba pollution khaktana tana mafam kaya amada amot akai amasung chemical gi oiba waste asi paiduna leiribani masida chemical sizinaduna silver iodide amasung salt particle kaya ama sizinaduna cloud seeding tawriba asina mai paktuna nong asi chudana mafam kyamna chamthakiba taragadi fai tawbadabu hairiba chemical asi hena paisilaktuna hanadagi hauna soronfam khangdana leiriba mafam asida amukke hena chawa pollution ama lakra haibagi oiba wang asini amabu oigera paikhalakliba khongthang asigi result adu kari lakpano haibadu punni yengbinasi matang asida aikoina khangba yabo wafam ama haiba taragadi aikoina piklingai matamdagi adumak tarakpa climate change global warming amasung makhal makha kayagi oiba yamna chawa impact ama lakadori haiba wafam asi ngasidi aikoina chap chana thengnarare ngasi aikoina leiriba manipur hairiba state asi matam amada thengnaramdaba mahusagi oiba nongju nungsagi oiba amasung makhal makha kayagi oina leiriba fibam asida akaiba kaya ama urakle nong kitang hek chubaga ising chawba amasung hek hangdokhibaga ising kangba nungsa asi kahena sabo wafam kaya asi aikoina adamak ngasi udona lakribani Delhi hairiba mafam asi India ki capital di hairiba mafam asida leiriba weather gi oiba amasung climate gi oina leiriba ising nungsit fattabagi oiba issue sing asi solve townabagi damakta khongthang ama lawkhatpa matamda kayamu yamna matam changbagi haibasi aikoina adamak urabani maramuduna masigumlaba issue asi lakpa matamda atopa state ta karamba fibamda oigani haibadudi aikoina adamak wakana khanthaba yare India hairiba country asigi oina achauba natural natragana man made ni hainariba disaster ijaw amasung cyclone chingba masigumlaba kayasing asi lakpa matamda thengnanabagi oiba infrastructure asi hoidokna matik sana semgatpa wali laikiraba matungda miyoi yama sikraba matungda luchingba sing thoraktuna nungaitaba phongdokpa paisa mating pangbagi oiba chanabi asina hena adamak mangjin thana lei maramaduna leiriba aikoisu masigumlaba lakpa yaba isusing asigi matangda khara khanthabagi oiba matam adu yauraklabra haina ningjai chakolakpagi matung ina mahi marong asi yariba makai yamna loknabagi damakta tanariba lamjensing asigi manungda manipur hairiba state asigi oinasu matam kuinadagi semjindana thamlakliba lambising asida nong tasilakpa kumgi nong lakpana maram oiduna laikom kaya ama thorakpasina maram oiduna longmisingi maikaidigi lawlingba chapcharagani haiduna hairokta hauzik lambi mayayda lawlingba hukre Nakalamurumda Indiagi capital oiriba New Delhi hairiba mafam asigi oina 3.2 crore thadaduna aeroplane gi kuthangdagi nongthaktagi nong asi khusemgi oiba nong tahanabagi damakta thabak thawngsing paikhatpa haukhre malemgi oina khwaidagi yamna ising nungsit sengdaba khwaidagi yamna amotpa mafamsing
ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 30-35 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ
ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯚꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ, ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ
ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ 5%ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ
ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯂꯛꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯏꯌꯥꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯕꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯗꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫
Delhi hairiba mafam asi India ki capital di hairiba mafam asida leiriba weather gi oiba amasung climate gi oina leiriba ising nungsit fattabagi oiba isusing asi solve tawnabagi damakta khongthang ama lawkhatpa matamda kayamu yamna matam changbagi haibasi aikoina adumak urabani. Maram aduna masigumlaba isu asi lakpa matamda atopa state ta karamba fibamda oigani haibadudi aikoina adumak wakana kanthaba yare. India hairiba country asigi oina achau achauba natural natragana man-made ni hainariba disaster ichaw amasung cyclone chingba masigumlaba kayasing asi lakpa matamda thengnanabagi oiba infrastructure asi toidokna matik sana semgatpa watli. Laikiraba matungda miyoi kiyama sikraba matungda lusingbasing thoraktuna nungaitaba phongdokpa paisa mating pangbagi oiba chanabi asina hena adamak mangzin thana lay. Maram aduna layriba aikoisu masigumlaba lakpa yaba isusing asigi matangda khara khanthabagi oiba matam adu yauraklabra haina ningjai. Chakolakpagi matungina mahi marong asi yariba makai yamna loknabagi damakta tanariba lamjensing asigi manungda Manipur hairiba state asigi oinasu matam kuinadagi semjindana thamlakliba lambising asida nong tasilakpa kumgi nong lakpana maram oiduna laikom kaya ama thorakpasina maram oiduna lawmisingi maikaidigi law lingba chapcharagani haiduna hairokta hauzik lambi mayayda law likba hukre. Nakalamurumda India ki capital oiriba New Delhi hairiba mafam asigi oina 3.2 crore thadaduna aeroplane ki kuthangdagi nongthaktagi nong asi kusemgi oiba nong tahanabagi damakta thabak thawngsing paikhatpa hokre. Malemgi oina khwaidagi yamna ising nungsit sengdaba khwaidagi yamna amotpa mafamsing khangatpada Delhi hairiba city asisu malemgi oina khwaidagi yamna ising nungsit sengdabagi oiba ranking aduda top ta chaliba city amakakni. Hairiba mafam asigi oina Lengaki maikaidigi laukalakpa khongthanggi matung inna ariba chahi tara mangai helaba garisingda Pugi petrol pidanaba amasung diesel gi garising tingzinbagi oiba khongthang ama laukhatpasu leiri. Masiga iroinana hairiba matam asida Delhi hairiba city asigi oina leiriba air pollution asi control tawba ngamnabagi damakta kummi nongsuba nongjuthagi monsoon matam oiriba hairiba matam asi maktada artificially cloud seeding technology asigi mateng lauduna yamlaba senfamsing thadaduna artificial oiba khusem yu oiba nong tahanduna hairiba city asigi oina leiriba pollution asi kohannabagi damakta khongthangsing laukhatpa hokre. Yamna chamna hairibada cloud seeding hairiba technology asida tawriba asi kariguma nong taraktaba matamda aikoina khusemgi oiba nong tahannabagi damakta aeroplane natragana khusemgi oiba paiba yaba posak ama sijinnaduna nongthakta leiriba laichinsing asida chemical khara chaisillaba matungda hairiba laichinsing aduna nong onduna mafamsing aduda nong onduna tahanbagi oiba process asini. IIT Kanpur Indian Meteorological Department amasung Aviation Authority singgi maikaidagi sinduna Delhi da kusemgi oina nong tahannabagi damakta chathariba khongthang asida Delhi gi northwestern thangba region oiriba Rohini hairiba mafam asidagi Vavana hairiba mafam ani asida hangat handa paiduna silver iodide hairiba chemical asi nongthakta staisinduna laichinsing asidagi nong ohanduna Delhi da nong tahannabagi damakta paikhatpa khongthangni. 3.2 crore rupees thadaduna nongthakta silver iodide amasung salt particles sing asi thadagadoriba asigi maruoiba pandamsi nungsit sor honbada fawba awaba oiraba air pollution tana pik thallaba Delhi hairiba city asi nong tahanduna amot akaising asi khajitang oiraba su chamthokpa ngamnabagini. Nungsit ki chang ka hena mosilakpana maram oiduna hospital kaya amada sor honbaga mari leinaba leinak kaya ama nabagi miyoi nongmagi hankalakliba Delhi city gi oina hairiba experiment asina kayamuk yamna mai paktuna kayamuk yamna leiriba air pollution gi oiba problem asida solution pigadoribage haiba wang asi maikai kayadagi yamna kanna hangnarakli. Changing asina mai paktuna Delhi gi oina leiriba miyosing asida aseng manungsit kharadang oiraba so honba phanggadoribra natragana hena amotpa ama laktuna hanadagi hena fibam lusilakadoribra haiba wang asini. Matang asida koina kangba yaba wafum ama haiba taragadi cloud seeding hairiba process asi Malem asigi leiriba atopa country kaya amada experiment tawkre changing tawkre makal makha kaya gi oiba results sing thorakre. Hairiba experiment sing aduda aikoina thengnakiba wafam khara haiba taragadi cloud seeding gi oiba process asi chathaduna mai pakpa khwaidagi yamna mai pakle hairiba asi chada mangadagina tara manga fawbagi chang khaktamak nong porakpa ngambagi oiba result asina hauji fawbagi oina leiri. Malem asigi oina cloud seeding gi oiba technology asi sijinnaduna nong kauthaba asida mai pakiba maming panba yaba country ani haiba taragadi ihan hanbada
China hairiba country asini. China hairiba country asigi oinadi cloud seeding gi oiba process asi kayara khanna hanjin hanjin sizinakre. Ikang thokpa mafamsingda nong chuhannabagi damakta cloud seeding chathabadagi hendoktuna 2008 da laikiba Beijing Olympics aduda nong chudanabagi damakta hairiba mafam adudagi nong adu atopa mafamda thaidoknabagi damakta cloud seeding gi oiba process asi shu chathaki tawbatabu China hairiba country asina chathaki ba cloud seeding gi oiba process aduda nong chubagi oiba fibam asida mai pae hainadi fongdoki tawbatabu laikiba weather condition mayam aduna chapchana kayamu yamna mai paklabage si fawbadi ngamle haibudumakti chapchaba report oina fongdokpa ngamde haibu wafam asi thamkibani adubu hairiba thawdo asi thokraba matungda weather gi oina lairiba mamangda leiramba circle adudagi yamna chawba ongba kharasu uba fangki haiduna maikei kayadagi thamlaki Matangsina United Arab Emirates UAE haina kangnariba country asigi oina su yamna advance oiba drone kayama sizinaduna chemical kayama nongthakta leisinda saisilaba matungda aduki matik yamlaba nongsing suhanduna cloud seeding gi oiba process asida yamna chawba mai pakpa amani haina lawnaki tawbatabu hairiba process asi chathakraba matungda cloud seeding tawnabagi damakta leisinda saisinkiba silver iodide na chingba makhal makha kayagi oiba chemical asina maram oiduna hairiba country asigi mafam kya amada leiriba pollution ki chang asida hena hengat halle haibagi oiba report amakak laiki masida ki hena paidagi yamna kiningai oiriba si UAE hairiba country asigi oina April 2024 da aduki matik yamna chawba amukta fawbo oikidriba ijaw ama thengnaki hairiba ijaw asi miyu kya amagi maikaidagi makoina matam zadana kusemgi oiba nong tahannabagi damakta cloud seeding tawrubaduna maram oiduna khwaidagi yamna chawba achawba nongju amat lakpadagi achawba ichaw asi thokibani haibo wafam asi fongdoknaduna hauji fawba kinaduna leinaribani Miyoi kaya amagi maikei yamna kanna sahi kaya ama changduna matam changna honaraklaba matungda Delhi gi oina leiriba air pollution asida cloud seeding tawduna nong kharadang oirabasu tahalaba matungda amor akaising samthoktuna singma nungsit khada phangadra haiduna experiment tawriba asi kaya amug yamna chawna mai pakadawri haiba wang asini Delhi air pollution asi control tawnabagi damaktani haiduna chathagadawriba cloud seeding gi oiba process asi 2020 gi mamangda government da approach tawduna lakrabani adubu ekwana hena khangnarabaduni India asi biswaguru oiragani amasung develop oiraba country ni aduki mati yamna chawbo world gi oiba top economy da challe haibu wafam asi hongdongnaba taragasu India hairiba country asi gi oina kariguma thaba ama tawba matamda office ta file asi kayamuk yamna matam changi amasung kariguma process ama tawba matamda approval asi matam kayam changi haibasi khudingma asi thengnaraba matungda matam kuina khawrangna ngairaklaba matungda ngasidi hairiba process asi Delhi gi oina leiriba air pollution asi control tawnabagi damakta paikhatpa hokre Delhi gi oina leiriba nungsit sengdabagi air pollution gi oina leiriba condition asi kaidawnungda nong chudana samthaba asina oiba yaroi haibasi mipum khudingmakna khangnaraba wafamni hoi matam kharagi nong manini gi oina nong asi churaba matungda samtakhibasina telaba matam kharadangi oirabasu asengba nungsit fangnabagi oina fangbadi yai tawbatabu lupa crore ahum hena hadaraba matungda chatharigliba experiment asigi result asi kayamuk yamna fagadawribagi haibasini miwi kayamagi maikeidigi sor honfam fawba leitraba nongmagi anaba masing hengalakuna hospital asi paisilakliba asida masigumlaba khongthang amadang oirabasu paikatuna asengba nungsit asi telaba matam kharadang oirabasu phangba taragadi yamna chawba kanabani haiba wafam asi khanari Delhi hairiba city asigi oina leiriba pollution asi control tawge haiba taragadi leiriba factory sing regulate tawba ningtijana control tawba thawriba gari aduki matik yamlaba sing asibu ningtijana maintain tawba regulate tawba ariba amasung fattaba gyasing thadokpa gari sing asi sizinhandaba amasung thangnaba state sing asidagi maru oina mai marong lokraba matungda lemhawriba posai sing adu mai thabadagi maikugi oina lakleba pollution sing asi control tawbani haibasi mipum khudingmakna khangnarabani Mathang asida hojik chathariba cloud seeding gi oiba process asida tonganba point of view khara haiba taragadi mamangda atopa country singda ukiba results sing adu example oina puthoknaduna Delhi hairiba city asi hanadagi hauna pollution asi aduki matik yamna wangduna leiribani masida nungsit gi oiba pollution khaktana tana mafam ke amada amor akai amasung chemical gi oiba waste asi paiduna leiribani masida chemical sizinaduna silver iodide amasung salt particle ke ama sizinaduna cloud seeding tawriba asina mai paktuna nong asi chudana mafam kyamna samthakiba taragadi fai tawbadabu hairiba chemical asi hena hena paisilaktuna hanadagi hauna soron fam khangdana leiriba
ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯠ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ
ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯠꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯚꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ
ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯅ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ
ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 crore rupees ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌా ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ 2020ꯒꯤ ꯃꯃꯥꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕꯗꯨꯅꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯕꯤꯁ꯭ꯋꯒꯨꯔꯨ ꯑꯣꯏꯔꯒꯅꯤ ꯑꯃꯁꯨꯡ ꯗꯦꯚꯂꯞ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯅꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯜꯗꯒꯤ ꯑꯣꯏꯕ ꯇꯣꯞ ꯏꯀꯣꯅꯣꯃꯤꯗ ꯆꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯐꯤꯁꯇ ꯐꯥꯏꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯔꯨꯚꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯆꯪꯏ ꯍꯥꯏꯕꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯡ ꯆꯨꯗꯨꯅ ꯆꯥꯝꯊꯕ ꯑꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫
ꯍꯣꯏ ꯃꯇꯝ ꯈꯔꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯑꯁꯤ ꯆꯨꯔꯕ ꯃꯇꯨꯡꯗ ꯆꯥꯝꯊꯈꯤꯕꯁꯤꯅ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯅꯕꯒꯤ ꯑꯣꯏꯅ ꯐꯪꯕꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ 3 ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ, ꯔꯤꯒꯨꯂꯦꯠ ꯇꯧꯕ, ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ, ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ, ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ, ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ, ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ, ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ, ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ, ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ, ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩ ꯃꯔꯣꯡ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯌꯥꯝꯅ ꯂꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯤꯕ ꯂꯝꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯦꯝꯖꯤꯟꯗꯅ ꯊꯝꯂꯛꯂꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯁꯤꯜꯂꯛꯄ, ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯣꯝ ꯀꯌా ꯑꯃ ꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧ ꯂꯤꯡꯕ ꯆꯞ ꯆꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯩꯔꯣꯛꯇ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯧ ꯂꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ 3.2 ꯀ꯭ꯔꯣꯔ ꯊꯥꯗꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯑꯁꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯃꯐꯝꯁꯤꯡ ꯈꯟꯒꯠꯄꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕꯒꯤ ꯑꯣꯏꯕ ꯔꯦꯡꯀꯤꯡ ꯑꯗꯨꯗ ꯇꯣꯞꯇ ꯆꯜꯂꯤꯕ ꯁꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯤꯕ ꯆꯍꯤ 10-15 ꯍꯦꯜꯂꯕ ꯒꯥꯔꯤꯁꯤꯡꯗ ꯄꯦꯇ꯭ꯔꯣꯜ ꯄꯤꯗꯅꯕ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯒꯥꯔꯤꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕ ꯅꯣꯡꯖꯨꯊꯥꯒꯤ ꯃꯣꯟꯁꯨꯟ ꯃꯇꯝ ꯑꯣꯏꯔꯤꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯂꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯍꯥꯏꯔꯤꯕ
ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯕꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯇꯥꯔꯛꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯔꯣꯄ꯭ꯂꯦꯟ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯄꯥꯏꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯈꯔ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯩꯆꯤꯟꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯣꯡ ꯑꯣꯟꯗꯨꯅ ꯇꯥꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ IIT ꯀꯥꯟꯄꯨꯔ, ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯁꯨꯡ ꯑꯦꯚꯤꯌꯦꯁꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯅ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯅꯣꯔꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯣꯏꯔꯤꯕ ꯔꯣꯍꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯚꯕꯥꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤ ꯑꯁꯤꯗ ꯍꯟꯒꯠ ꯍꯟꯗꯥ ꯄꯥꯏꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯥꯏꯁꯤꯟꯗꯨꯅ ꯂꯩꯆꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯅꯣꯡ ꯑꯣꯍꯟꯗꯨꯅ ꯗꯦꯜꯂꯤꯗ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯄ ꯈꯣꯡꯊꯥꯡꯅꯤ꯫ 3.2 ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯊꯥꯗꯗꯨꯅ ꯅꯣꯡꯊꯛꯇ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜꯠ ꯄꯥꯔꯇꯤꯀꯜꯁꯤꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯅꯨꯡꯁꯤꯠ ꯁꯣꯔ ꯍꯣꯟꯕꯗ ꯐꯥꯎꯕ ꯑꯋꯥꯕ ꯑꯣꯏꯔꯕ ꯏꯌꯥꯔ ꯄꯣꯂꯨꯁꯟꯇꯅ ꯄꯤꯛ ꯊꯜꯂꯕ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯅꯣꯡ ꯇꯥꯍꯟꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯥꯝꯊꯣꯛꯄ ꯉꯝꯅꯕꯒꯤꯅꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃꯗ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯗꯦꯜꯂꯤ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯌꯥꯔ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯄꯤꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯛꯂꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯣꯟꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅ ꯑꯃꯣꯠꯄ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯈ꯭ꯔꯦ, ꯆꯥꯡꯌꯦꯡ ꯇꯧꯈ꯭ꯔꯦ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠꯁꯤꯡ ꯊꯣꯔꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯔꯤꯃꯦꯟꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯥꯗ 5ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯆꯥꯡ ꯈꯛꯇꯃꯛ ꯅꯣꯡ ꯄꯣꯔꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯔꯤꯖꯜꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡ ꯀꯧꯊꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯏꯀꯪ ꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯆꯠꯊꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ 2008ꯗ ꯂꯩꯈꯤꯕ ꯕꯩꯖꯤꯡ ꯑꯣꯂꯦꯝꯄꯤꯛꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯁꯨ ꯆꯠꯊꯈꯤ꯫ ꯇꯧꯕꯇꯕꯨ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯈꯤꯕ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕꯒꯦ ꯁꯤ ꯐꯥꯎꯕꯗꯤ ꯉꯝꯂꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯥꯔꯀꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯁꯨ ꯎꯕ ꯐꯪꯈꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯊꯝꯅꯈꯤ꯫ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAE ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃ ꯅꯣꯡꯊꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯅꯣꯡꯁꯤꯡ ꯆꯨꯍꯟꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯆꯤꯟꯗ ꯆꯥꯏꯁꯤꯟꯈꯤꯕ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ UAE ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 2024ꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯈꯤꯗ꯭ꯔꯤꯕ ꯏꯆꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯎ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯗꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯅꯣꯡ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯅꯣꯡꯖꯨ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯆꯧꯕ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯤꯅꯗꯨꯅ ꯂꯩꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯇꯝ ꯆꯪꯅ ꯍꯣꯠꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯗꯨꯅ ꯅꯣꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯗꯦꯜꯂꯤꯒꯤ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯠꯊꯒꯗꯧꯔꯤꯕ
Cloudseeding gi oiba process asi 2020 gi mamangda government da approach tawduna lakrabani adubu ekona hena khangnarabuduni India asi biswaguru oiragani amasung develop oiraba country ni aduki mati yamna chawbo world gi oiba top economy da challe haibu wafam asi hongdongnaba taragasu India hairiba country asi gi oina karigumba thaba ama tawba matamda office ta file asi kayamuk yamna matam changi amasung karigumba process ama tawba matamda approval asi matam kayam changi haibasi Khudingma asi thengnaraba matungda matam kuina khawrangna ngairaklaba matungda ngasidi hairiba process asi Delhi gi oina leiriba air pollution asi control tongnabagi damakta paikhatpa hokre Delhi gi oina leiriba nungsit sengdabagi air pollution gi oina leiriba condition asi kaidawnungda nong chudana samthaba asina oiba yaroi haibasi mipum khudingmakna khangnaraba wafamni hoi matam kharagi nong manini gi oina nong asi churaba matungda samtakhibasina telaba matam kharadangi oirabasu asengba nungsit fangnabagi oina ꯐꯪꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯍꯨꯝ ꯍꯦꯟꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯆꯠꯊꯔꯤꯛꯂꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤꯒꯤ ꯔꯤꯖꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯄꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯏꯈꯠꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯟꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯤ Delhi ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯦꯛꯇꯔꯤꯁꯤꯡ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯅꯤꯡꯊꯤꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯔꯤꯒꯨꯂꯦꯠ ꯇꯧꯕ ꯑꯔꯤꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯄ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯗꯕ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩ ꯃꯔꯣꯡ ꯂꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯕꯗꯒꯤ ꯃꯩꯈꯨꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯄꯣꯂꯨꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ ꯃꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯎꯈꯤꯕ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯨꯊꯣꯛꯅꯗꯨꯅ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯅꯨꯡꯁꯤꯠꯀꯤ ꯑꯣꯏꯕ ꯄꯣꯂꯨꯁꯟ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯁꯨꯡ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯦꯁ ꯑꯁꯤ ꯄꯩꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗ ꯑꯃꯁꯨꯡ ꯁꯣꯜ ꯄꯥꯔꯇꯤꯀꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯣꯡ ꯑꯁꯤ ꯆꯨꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯐꯩ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯍꯦꯟꯅ ꯄꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯣꯔ ꯍꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯎꯕ ꯄꯣꯂꯨꯁꯟ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯇꯥꯔꯛꯄ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯔꯝꯗꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯆꯥꯎꯕ ꯑꯃꯁꯨꯡ ꯍꯦꯛ ꯍꯥꯡꯗꯣꯛꯈꯤꯕꯒ ꯏꯁꯤꯡ ꯀꯪꯕ ꯅꯨꯡꯁꯥ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯉꯁꯤꯃꯛ ꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯗꯦꯜꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯦꯗꯔꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯐꯠꯇꯕꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯁꯨ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯋꯥꯈꯟꯅ ꯈꯟꯊꯕ ꯌꯥꯔꯦ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯅꯦꯆꯔꯦꯜ ꯅꯠꯇ꯭ꯔꯒꯅ ꯃꯦꯟ ꯃꯦꯗꯅꯤ ꯍꯥꯏꯅꯔꯤꯕ ꯗꯤꯖꯥꯁꯇꯔ ꯏꯆꯥꯎ ꯑꯃꯁꯨꯡ ꯁꯥꯏꯀ꯭ꯂꯣꯟꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯒꯠꯄ ꯋꯥꯠꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯆꯤꯡꯕꯁꯤꯡ ꯊꯣꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤꯅ ꯍꯦꯟꯅ ꯑꯗꯨꯃꯛ ꯃꯥꯡꯖꯤꯟ ꯊꯥꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯨ ꯃꯁꯤꯒꯨꯝꯂꯕ ꯂꯥꯛꯄ ꯌꯥꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯃꯇꯝ